짜시고 짜시고 원래 많이 미안하다. 꺼내 셔터 하는 우리들 강닝어 약간 나서면시다. 튀는 뒤만에 무는 렁만에 빡자버네 진짜 가려자. 이렇게 하느냐. 살기 Kano, Ay, di klase. Kung saan namin basta pag sabay daw si Manipur honors na kami kasi na. Nang bi chahi thai de nam hai bo ma'am. Hai. Ado ma'am da hai ade ba ma. Ni ngai taw male mappa ji ne saung de ne thong nau de lang thor kwa. Ma'am ko le sabi yong jang jabi ne. तेरी हंसी पर मैं मर ही ना जाऊं तेरी ही बातों में खोना मैं चाहूं तेरी ही आंखों में डूबना चाहूं Hello guys, welcome back to my channel. Ma'am ngasi video sidi ma'am na mukbang tawbiro challenge tawbagi challenge ki mahutta su mukbang su yawbiro haibado ngasi di inaw piani ga mukbang tawminage adadum wari sana na ko dum mukbang se tawjarage ha mo odini ko saina fadai mukbang tawse handak na ha mane ado mathel sing se hairamage sidana Kot chana ko dai sida kana leire salad to thabi do wai phangdre khuda tawagi adai gajar leire adai ye leire singju leire adai kobi leire tawr chana ba tawrage ma'am cha horse Si kan maroi som tham ke wa yam sin. Ai bu gajar marak sida gajar nga thambi to sabam sida. ko na da khut yam sidi ai yam cha horage Ai yen dai hana hu. aduga ma'am iromba jaw yam cha iromba Iromba kan iromba ulam da. Yong cha ma'am sidana yong cha iromba leire leire yong cha Yung sa maru karu mo yaw ito is. Lamina Ako'y humsan na body ni no saw ni humsan na mo na ba da war ito is. ye do ma ha ado ai do niam ba ge ai do lam Ako mo to. Ai mo dia. không làm sao mà thôi ạ Ngắm nước trao rồi mà. Trong quen rồi. làm thì dù Đi được cũng am á. sao sang rồi vậy Anh sao? thì dù đó Có chuyện là xem xả bà. Anh liền thông bà. Tôi biết cắn xì dù bà. ado gam thì dù ngasi hào rồi tao có thể tăng đi ngay Cái gì? ngari đang tao làm bằng ngari đó lỗi nó hai cái tàu lên rồi đó không có lời một ngari Mà đi anh này tao bằng ngari mềm, mà đi hấp cái tao mà ra thì bún mì cá xin ạ. rồi nó ham đến tao làm vậy anh cha ninh mình qua cái càng ngang cho bạn càng ngang quay đi không ado gam làm nè kamian đó con ini làm nè kamian đó bún mì cá ra Gaza. cái cá sủi lagi quậy lagi muốn coi sẽ coi ra không class cá tầm mấy quậy lagi hay đó mà sao ra hay là kìa hay không cái bé gì đó Nâng class cái tầm mẹ. đó cái cá sủi lagi quậy lagi ở trên này trên rồi là giá này hình được Cái bà xin nằm tin này bà. Nằm tin này bà. ở trên này bên này cái này bro chia làm bro chia cái nào Trời ơi, chết rồi bà. mình chăn chạy sâu làm này không ta Thì đi sâu lòng mà tìm của mẹ. Anh cái hình này bị bên. Sâu lòng mà tìm anh xoay em tao gọi là bà. hay à Anh không có miếng gì cả. Cái không đẹp cả. Nhưng anh cũng ra. Sâu lòng nằm miếng gì bà. Mà sao không hình nào bà ra anh xoay em ra. Một xí mây nhỉ hả? một xí đi một ra rồi ngầm tầm mình ra đi à Tôi đến tôi cả. không được quên là xa thì phải không Làm đến nhà thì nung cái nung ai mà là xâm ra được ạ. mình nhở đúng rồi không đâu được Bên tôi cả. mà là cái này thằng tao 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 này nè Nó sao nó sao được của không cả. thật đi
ꯅꯪ ꯅꯍꯥꯟ ꯆꯦꯂꯦꯟꯖ ꯇꯧꯕꯗ ꯅꯪ ꯊꯥꯗꯣꯛꯇꯕ ꯁꯝ ꯃꯌꯥꯝꯗꯣ ꯑꯗꯨ ꯅꯪ ꯊꯥꯗꯣꯛꯇꯦ ꯍꯧꯖꯤꯛꯇꯤꯅ ꯑꯅꯝꯕꯅ ꯂꯣꯏꯅ ꯊꯥꯗꯣꯛꯇꯦ ꯏꯔꯣꯝꯕ ꯀꯠꯆꯔꯦ ꯆꯝꯃꯔꯨ ꯃꯌꯥꯝꯗꯤ ꯃꯦꯛꯄꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯕꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯕꯤꯅꯦ ꯆꯝꯃꯔꯨ ꯆꯥꯕ ꯇꯜꯂꯁꯦꯕ꯭ꯔꯨ ꯁꯤ ꯃꯣꯔꯣꯛ ꯈꯨꯁꯥꯁꯤꯗꯤ ꯆꯥ ꯉꯝꯃꯣꯏ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯗꯕ ꯃꯤꯅꯗꯤ ꯈꯖꯤꯛꯇꯪꯕꯨ ꯆꯥꯕ ꯉꯝꯃꯣꯏ ꯃꯦꯝ ꯀꯦꯃꯦꯔꯥ ꯆꯟꯅꯕ ꯍꯣꯠꯅꯕꯗ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯌꯥꯝ ꯋꯥꯅꯔꯦ ꯍꯧꯖꯤꯛ ꯑꯝꯇ ꯈꯔ ꯍꯥꯏꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯟꯒꯩꯗꯣ ꯑꯝꯇ ꯆꯥꯒꯦ ꯀꯩꯅꯣ ꯌꯦꯟꯒꯤ ꯉꯍꯧꯉꯣ ꯋꯦꯠ ꯌꯦꯟꯒꯤ ꯃꯔꯨ ꯁꯤ ꯃꯌꯥꯝ ꯑꯩꯅꯀꯣ ꯌꯦꯟ ꯊꯣꯡꯕꯗ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ ꯁꯤ ꯌꯦꯟꯒꯤ ꯃꯔꯨ ꯑꯩꯁꯦ ꯌꯦꯟꯗ ꯍꯥꯞꯄ ꯀꯩꯅꯣꯗꯣ ꯑꯩꯗꯤ ꯀꯣꯕꯤꯒꯨꯝꯕ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩ ꯁꯤ ꯃꯔꯨ ꯌꯥꯝ ꯄꯥꯝꯕ ꯎꯠꯀꯦ ꯍꯥꯎ ꯂꯣꯏꯅ ꯂꯥꯛꯄꯤꯁꯤꯅ ꯀꯨꯞꯅ ꯍꯣꯠꯅꯔꯤꯉꯩꯗ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯑꯁꯦꯡꯕꯩ ꯋꯥ ꯉꯥꯡꯉꯔꯣꯏ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯄꯨꯡ ꯀꯌꯥꯗꯩꯅꯣ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯄꯨꯡ 8ꯗꯩꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯈꯪꯉꯤꯀꯣ ꯃꯨꯛꯕꯥꯡ ꯇꯧꯕꯁꯤ ꯃꯤ ꯀꯩꯅꯣꯁꯤꯡꯁꯦ ꯌꯨꯇꯨꯕꯔꯁꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯔꯝꯅꯤꯀꯣ ꯑꯁ ꯁꯥꯊꯤ ꯋꯥꯔꯝꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯕꯗ ꯐꯖꯅ ꯈꯪꯉꯤ ꯆꯦꯂꯦꯟꯖꯇꯅ ꯑꯃꯨꯛ ꯌꯦꯟ ꯃꯉꯥꯏꯔꯦ ꯑꯗꯨꯝ ꯇꯧꯔꯤꯗꯅ ꯑꯗꯩ ꯃꯨꯛꯕꯥꯡꯁꯦ ꯀꯣꯠꯅꯕ ꯁꯤꯡꯖꯨ ꯑꯗꯒꯤ ꯁꯨꯝ ꯌꯥꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯈꯜ ꯃꯊꯦꯜ ꯑꯗꯨꯝ ꯁꯦꯝꯃꯛꯄꯗꯣꯀꯣ ꯅꯪꯗꯣ ꯀꯣꯃꯦꯟꯗꯅꯦ ꯅꯨꯄꯥ ꯃꯌꯥꯝꯅ ꯅꯪꯗꯣ ꯀꯣꯏꯖꯔꯒꯦꯅ ꯍꯥꯏ ꯅꯪ ꯀꯩ ꯈꯨꯝꯕꯤꯅꯤꯡꯉꯦ ꯀꯣꯟꯅ ꯐꯖꯅ ꯃꯇꯤꯛ ꯆꯥꯔꯒ ꯌꯥꯝ ꯄꯛꯇꯦ ꯃꯥ ꯍꯥꯏꯕꯁꯦ ꯑꯗꯨ ꯄꯛꯅ ꯍꯥꯏꯔꯣꯗꯅ ꯅꯪ ꯈꯟꯖꯕꯗꯣ ꯅꯪꯅ ꯈꯟꯖꯕꯗꯣ ꯍꯥꯏꯔꯣꯕ ꯍꯧꯖꯤꯛ ꯃꯣꯏ ꯍꯥꯏꯅ ꯄ꯭ꯔꯄꯣꯁ ꯇꯧ ꯍꯥꯏꯔꯒ ꯈꯪꯅꯁꯦ ꯈꯣꯠꯁꯦ ꯍꯥꯏꯔꯒ ꯍꯥꯏꯕꯁꯦ ꯀꯣꯏꯖꯔꯒꯦ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯁꯦ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤꯡꯉꯦꯕ ꯑꯩꯔꯣ ꯄꯩꯁꯥ ꯊꯣꯛꯑꯀꯥꯟꯗ ꯀꯣꯏꯅꯔꯁꯦ ꯅꯪ ꯊꯣꯛꯄꯁꯨ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯔꯦꯅ ꯑꯣ ꯄꯩꯁꯥ ꯊꯣꯛꯑꯀꯥꯟꯗ ꯀꯣꯏꯅꯁꯦ ꯅꯪꯁꯨ ꯌꯥꯔꯦ ꯄꯦꯜꯂꯦ ꯃꯊꯦꯜꯁꯨ ꯌꯥꯝꯃꯟꯗꯅ ꯀꯩꯅꯣ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯎꯃꯟꯗꯅ ꯀꯔꯝ ꯆꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯔꯣꯝꯕꯁꯨ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯦ ꯍꯥꯎꯃꯟꯗꯅ ꯊꯨꯝꯒ ꯑꯃ ꯂꯩꯗꯅꯦ ꯁꯤꯡꯖꯨ ꯈꯔ ꯀꯣꯕꯤ ꯈꯔ ꯒꯖꯔ ꯈꯔ ꯆꯥꯛꯁꯨ ꯀꯣꯟꯅꯗ꯭ꯔꯦ ꯆꯟꯗ꯭ꯔꯦ ꯈꯤꯇꯪ ꯉꯥꯏ ꯆꯥꯔꯦ ꯆꯥꯛ ꯉꯝꯗ꯭ꯔꯤꯕꯣ ꯁꯤꯕꯣ ꯃꯌꯥꯝꯅ ꯃꯨꯛꯕꯥꯡ ꯇꯧꯕꯤ ꯍꯥꯏꯕꯅꯤꯅ ꯉꯁꯤꯗꯤ ꯅꯝ ꯇꯧꯔꯦꯅ ꯑꯗꯨꯁꯨ ꯃꯌꯥꯝ ꯉꯥꯛꯇꯪꯗ ꯁꯤꯟꯕ ꯄ꯭ꯂꯥꯟꯅꯦ ꯄꯨꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯇꯥꯔꯕ ꯌꯨꯝ ꯂꯥꯛꯄꯗ ꯍꯜꯂꯛꯄꯗ ꯉꯥꯛꯇꯪꯗ ꯁꯤꯟꯕ ꯀꯩꯅꯣꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯅꯝꯅ ꯄ꯭ꯂꯥꯟ ꯇꯧꯗꯕꯤꯗ ꯇꯧꯕ ꯉꯥꯛꯇ ꯑꯣꯏ ꯌꯥꯝ ꯀꯨꯞꯄꯒꯦ ꯆꯥꯛꯇꯤ ꯐꯖꯅ ꯆꯥꯎꯔꯦ ꯈꯪꯗꯦ ꯑꯩꯗꯤ ꯍꯨꯞꯄꯦꯍꯦ ꯂꯥꯎꯔꯦ ꯍꯥꯏꯔꯁꯨ ꯍꯥꯏꯕꯤꯔꯣ ꯑꯩ ꯀꯩꯁꯨꯝ ꯈꯟꯖꯗꯦ ꯆꯥꯕꯨ ꯆꯥꯔꯦ ꯅꯣꯏꯗꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯑꯩꯉꯣꯟꯗ ꯆꯥꯎ ꯆꯥꯔꯛꯑꯗꯤ ꯆꯥꯛꯈꯨꯝ ꯆꯥꯎꯕꯤ ꯆꯥꯟꯅꯁꯤꯔꯣ ꯆꯥꯛꯈꯨꯝ ꯆꯥꯎꯕꯤ ꯆꯥꯟꯅꯁꯤꯔꯥ ꯆꯥꯟꯅꯁꯤꯅꯦ ꯑꯃꯨꯛꯇ ꯍꯨꯞꯁꯤꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯃꯨꯛꯇꯪ ꯆꯥꯛꯈꯨꯝ ꯆꯥꯎꯕꯤꯀꯣ ꯅꯪꯒꯤꯗꯨꯁꯨ ꯆꯥꯛꯈꯨꯝ ꯑꯃ ꯁꯦꯝꯃꯛꯑꯣ ꯏꯔꯣꯝꯕ ꯏꯔꯣꯝꯕ ꯄꯣꯛꯀꯗ꯭ꯔꯥ ꯌꯥꯝꯅ ꯂꯛꯁꯃꯤꯗꯤ ꯏꯔꯣꯝꯕ ꯆꯥꯗꯦ ꯌꯣꯡꯆꯥꯛ ꯆꯥꯗꯦꯅꯦ ꯁꯤꯅ ꯂꯩꯁꯥꯕꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯗꯕꯤ ꯁꯤꯡꯖꯨꯗꯤ ꯆꯥꯕꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯗꯤ ꯆꯥꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯦ ꯌꯦꯟꯗꯤ ꯆꯥꯗꯦ ꯌꯦꯔꯨꯝꯗꯤ ꯆꯥꯏꯗꯣ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦ ꯂꯛꯁꯃꯤꯗꯗꯤ ꯇꯥꯟꯅꯁꯤꯔꯥ ꯇꯅꯥꯁꯤꯅ ꯉꯥꯏꯍꯧꯀꯣ ꯌꯦꯟ ꯃꯇꯨꯝ ꯑꯃꯇꯒ ꯍꯥꯞꯆꯒꯦ ꯑꯩꯁꯨ ꯑꯝꯇ ꯍꯥꯞꯍꯧꯒꯦ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯗꯧꯕ ꯑꯃ ꯃꯔꯨ ꯈꯔ ꯌꯥꯎꯒꯟꯕꯗꯣ ꯃꯔꯨ ꯌꯥꯎꯔꯦ ꯁꯥꯏꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ
ꯍꯥ ꯂꯛꯁꯃꯤ ꯅꯪꯗꯤ ꯁꯦꯝꯃꯔꯣꯏꯗ꯭ꯔꯥ ꯑꯩꯗꯤ ꯍꯥꯎꯋꯦ ꯃꯔꯨ ꯌꯥꯎꯕꯗꯣ ꯀꯣꯟ ꯂꯧꯊꯣꯛꯑꯁꯨ ꯏꯁꯤꯡ ꯊꯛꯄꯅꯦ ꯅꯪ ꯆꯥꯛꯈꯨꯝ ꯁꯦꯝꯃꯔꯣꯏꯗ꯭ꯔꯥ ꯆꯥꯛꯈꯨꯝ ꯁꯦꯝꯃꯣ ꯑꯩ ꯁꯦꯝꯕ ꯍꯧꯔꯕꯅꯤ ꯁꯤ ꯂꯣꯏꯅꯃꯛ ꯑꯩ ꯆꯤꯡꯖꯥꯎ ꯑꯩ ꯍꯦꯟꯅ ꯆꯤꯡꯖꯥꯎ ꯑꯩꯅ ꯍꯦꯟꯅ ꯆꯥꯎꯋꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤ ꯀꯣꯟꯅ ꯍꯥꯞꯄꯒꯦ ꯑꯩ ꯌꯥꯎ ꯌꯣꯡꯆꯥꯛ ꯃꯔꯨ ꯀꯌꯥꯅꯣ ꯑꯃ ꯑꯅꯤ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯔꯤ ꯃꯉꯥ ꯃꯉꯥ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯉꯥ ꯀꯣ ꯑꯩꯅ ꯍꯦꯟꯅ ꯆꯥꯎꯕ ꯃꯌꯥꯝ ꯑꯩ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯉꯥ ꯍꯥꯞꯄꯒꯦꯀꯣ 1 2 ꯑꯩ 3 ꯃꯇꯠꯇꯕꯤ ꯀꯩꯒꯤꯅꯣ ꯇꯝꯃꯤꯅꯤ ꯅꯪꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯉꯥ ꯍꯥꯏꯗꯤ ꯍꯥꯞꯀꯦ ꯍꯥꯏꯕꯗꯤ 3 ꯍꯥꯞꯄꯨ ꯀꯩꯅꯣ ꯉꯝꯃꯣꯏ ꯃꯉꯥ ꯍꯥꯞꯄꯅꯤ ꯄꯥꯏꯔꯣ ꯀꯅꯥ ꯆꯥꯎꯅꯦ ꯑꯩꯁꯦ ꯈꯨꯠꯁꯦ ꯄꯥꯛꯄꯩꯅꯤ ꯆꯥꯎꯋꯦ ꯅꯪꯅ ꯇꯨꯝꯕꯩꯅꯤ ꯀꯔꯤ ꯑꯩꯅ ꯍꯦꯟꯅ ꯆꯥꯎꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯦꯟꯅ ꯆꯥꯎꯔꯦ ꯆꯥꯁꯤꯀꯣ ꯆꯟꯗ꯭ꯔꯦ ꯑꯁꯦ ꯀꯣꯕꯤ ꯀꯨꯅꯤꯡꯉꯦ ꯆꯥꯕ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯑꯩ ꯆꯥꯎꯗꯦ ꯆꯣꯏ ꯈꯨꯠꯁꯦ ꯊꯨꯅ ꯌꯣꯠꯄꯩꯅꯦ ꯍꯥꯏꯒꯅꯨ ꯌꯣꯠꯄꯩ ꯃꯥꯜꯂꯦ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯏꯔꯤꯁꯦ ꯅꯥꯇꯣꯟꯗꯒꯤ ꯅꯣꯏꯔꯁꯨ ꯃꯥꯏꯗꯤ ꯄꯤꯖꯔꯦ ꯀꯣꯞꯄ ꯅꯠꯇ꯭ꯔꯣ ꯅꯥꯇꯣꯟꯗꯒꯤ ꯄꯤꯖꯔꯦ ꯅꯥꯇꯣꯟꯗꯩ ꯄꯤ ꯇꯥꯔꯦ ꯑꯩꯁꯨ ꯉꯁꯥꯏ ꯇꯥꯔꯤꯕꯅꯤ ꯅꯥꯇꯣꯟꯗꯩ ꯄꯤꯁꯦ ꯌꯦꯟ ꯆꯥꯗꯕ ꯅꯪ ꯌꯦꯟ ꯑꯝꯇ ꯆꯥꯗꯕ꯭ꯔꯣ ꯁꯤꯅꯦ ꯗꯥꯏꯇꯤꯡꯂꯣ ꯗꯥꯏꯇꯤꯡꯗꯤ ꯑꯩ ꯗꯥꯏꯇꯤꯡ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯏꯕꯥꯅꯤ ꯇꯧꯒꯗꯕꯅꯦ ꯑꯗꯨꯕꯨ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯗꯥꯏꯇꯤꯡ ꯑꯝꯇ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯕꯥꯅꯤꯁꯦꯀꯣ ꯊꯥꯎꯒꯤ ꯉꯥꯛꯇ ꯆꯥꯍꯧꯔꯕꯅꯤ ꯗꯥꯏꯇꯤꯡꯁꯦ ꯍꯧꯔꯁꯦꯅ ꯍꯥꯏꯅꯅꯤꯕꯀꯣ ꯑꯗꯨꯒ ꯍꯧꯕꯗꯤ ꯁꯨꯡꯍꯧ ꯍꯧꯔꯣꯏꯗꯣꯏꯕ ꯃꯤꯅ ꯑꯩ ꯅꯣꯏꯔꯦ ꯁꯤꯅ ꯉꯝꯇꯣꯏꯕ ꯑꯩꯕꯨ ꯀꯪꯕ ꯄꯥꯝꯗꯕꯗꯧꯅ ꯑꯩꯁꯨ ꯀꯪꯕ ꯄꯥꯝꯃꯤ ꯀꯩꯅꯣ ꯅꯕꯥꯅꯤ ꯅꯣꯏꯔꯁꯨ ꯃꯥꯁꯦ ꯑꯩꯅ ꯏꯆꯥꯎ ꯆꯥꯎ ꯅꯪꯅ ꯃꯥ ꯆꯥꯎꯔꯁꯨ ꯅꯣꯏꯕ ꯈꯟꯗꯕ ꯂꯛꯁꯃꯤꯗꯤ ꯅꯣꯏꯕ ꯅꯠꯇꯤꯌꯦ ꯃꯥꯇꯅꯤ ꯃꯁꯥ ꯂꯣꯏ ꯀꯪꯉꯦ ꯑꯩꯅꯅꯦ ꯂꯣꯏꯅ ꯐꯨꯜ ꯅꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐꯨꯜ ꯅꯣꯏ ꯀꯥꯏꯅ ꯅꯪ ꯅꯃꯥꯏ ꯀꯣꯞꯄꯩ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯀꯣꯞꯄ ꯃꯌꯥꯝ ꯀꯣꯞꯄꯅꯦ ꯆꯨꯝꯅ ꯂꯩꯔꯀꯥꯟꯗ ꯐꯖꯅ ꯆꯨꯝꯅ ꯂꯩ ꯌꯦꯡꯉꯣꯕꯀꯣ ꯃꯥꯏ ꯃꯃꯥꯏꯁꯦ ꯅꯥꯀꯟ ꯑꯅꯤꯁꯨ ꯀꯣꯞꯄꯅꯦ ꯆꯥꯕꯩ ꯆꯥꯛ ꯈꯪꯗꯕ ꯅꯝꯕꯩꯅꯦ ꯆꯥꯛ ꯅꯝꯕꯩꯅꯦ ꯑꯩꯅ ꯅꯣꯏꯁꯤꯅꯅꯦ ꯖꯒꯥ ꯈꯔꯗ ꯑꯩꯈꯣꯏ ꯁꯤꯗꯅꯤ ꯈꯪꯕ꯭ꯔꯥ ꯃꯃꯥꯏ ꯆꯪꯉꯤ ꯃꯃꯥꯏ ꯄꯤꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯃꯁꯥ ꯅꯣꯏꯕꯅꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯣꯏꯕ ꯄꯨꯛ ꯑꯃꯗꯤ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯏꯁꯣꯔꯅ ꯂꯥꯛꯑꯁꯨ ꯀꯟꯕ ꯉꯝꯃꯔꯣꯏ ꯑꯩ ꯄꯨꯛꯁꯦ ꯑꯅꯤꯁꯨꯕꯗ ꯐꯩꯒꯟ ꯑꯃꯒ ꯀꯟ ꯉꯝꯃꯔꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯨꯗꯤꯀꯣ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯧꯖꯤꯛꯇꯤ ꯐꯅꯕꯨ ꯀꯟꯊꯔꯦꯀꯣ ꯑꯁ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯅ ꯅꯣꯏꯕꯒꯤ ꯍꯥꯟꯅ ꯑꯩ ꯁꯛꯇꯣ ꯍꯥꯟꯅ ꯎꯔꯗꯤ ꯈꯪꯅꯤꯉꯣ ꯅꯥꯀꯟ ꯍꯥꯞꯄꯝꯁꯤꯔꯥ ꯊꯤꯅ ꯊꯤꯕꯅꯦ ꯃꯨꯅ ꯃꯨꯕꯅꯦ ꯂꯪꯅ ꯂꯪꯕꯅꯦ ꯐꯖꯕꯅꯦꯍꯦ ꯅꯪ ꯐꯣꯇꯣ ꯅꯥꯀꯟ ꯍꯥꯞꯄꯝꯒꯦ ꯌꯥꯕ꯭ꯔꯥ ꯉꯝꯖ ꯉꯝꯃꯣꯏꯌꯦ ꯃꯥ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯍꯧꯖꯤꯛ ꯑꯩ ꯊꯦꯡꯅ ꯃꯤꯈꯩꯁꯤꯅ ꯑꯩꯁꯦ ꯅꯣꯏ ꯍꯥꯏꯗꯨꯅꯦꯕꯀꯣ ꯑꯩ ꯍꯥꯟꯅ ꯅꯣꯏꯔꯝꯃꯤꯕ ꯃꯇꯝꯗꯣ ꯑꯗꯣ ꯊꯦꯡꯅ ꯃꯤꯅ ꯑꯩꯁꯦ ꯀꯪꯉꯦꯅ ꯍꯥꯏꯗꯨꯅꯦꯕ ꯑꯩ ꯃꯊꯥ ꯁꯥꯏ ꯈꯔꯝꯅ ꯅꯣꯏ ꯈꯔ ꯍꯥꯏꯅꯤ ꯈꯔꯝꯅ ꯀꯪꯉꯦ ꯍꯥꯏꯅꯤ ꯃꯣꯏ ꯔꯦꯁꯄꯣꯟꯁ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯤꯛꯏꯉꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯨꯃꯤꯀꯥ ꯂꯛꯁꯃꯤꯁꯦ ꯅꯤꯡꯉꯥꯏ ꯈ꯭ꯋꯥꯏ ꯋꯥꯔꯜꯗ ꯈ꯭ꯋꯥꯏ ꯀꯟꯕ ꯅꯤꯡꯉꯥꯏꯗꯤ ꯅꯪ ꯑꯣꯏꯔꯝꯒꯅꯤ ꯅꯤꯡꯉꯥꯏ ꯀꯟꯅ ꯑꯃ ꯑꯗꯨꯝ ꯀꯞꯄ ꯂꯩꯔ ꯉꯝꯕ ꯃꯥꯗꯤ ꯃꯥꯅꯕꯨꯅꯦ ꯅꯤꯡꯉꯥꯏ ꯇꯧꯕꯩ ꯀꯞꯄꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯍꯤꯗꯁꯨ ꯀꯩꯅꯣ ꯃꯥꯏ ꯗꯨꯀꯥꯟ ꯆꯍꯤ 2-3ꯁꯦ ꯃꯁꯝ ꯌꯥꯝ ꯁꯥꯡꯉꯦꯕ ꯃꯁꯛꯁꯦ ꯅꯨꯡꯁꯤꯔ ꯈꯗꯥꯡꯁꯤꯗ ꯈꯔ ꯁꯥꯡꯇꯛ ꯇꯧꯔꯒꯀꯣ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯅꯤꯡꯉꯥꯏ ꯑꯗꯨꯝ ꯇꯧꯕ ꯅꯣꯡꯃꯗꯤ ꯅꯤꯡꯉꯥꯏ ꯇꯧꯃꯜꯂꯦ ꯃꯄꯥꯁꯤꯅꯅꯦ ꯁꯥꯎꯅꯤꯡꯗꯅꯅꯦ ꯊꯣꯡꯅꯥꯎꯗꯩ ꯂꯪꯊꯣꯔꯛꯄ ꯊꯣꯡꯒꯥꯟꯗ ꯐꯝ ꯂꯩꯈꯤꯕꯗꯣ ꯑꯩꯈꯣꯏꯅꯅꯦ ꯊꯣꯡꯅꯥꯎꯗꯤ ꯃꯥꯅ ꯑꯩꯈꯣꯏꯅ ꯃꯥꯔꯕꯜ ꯁꯥꯟꯅ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯒ ꯃꯥꯗꯣ ꯊꯣꯡꯅꯥꯎꯗꯩ ꯃꯄꯥꯗꯨꯅ ꯈꯥꯡꯉ ꯅꯤꯡꯉꯥꯏꯁꯦ ꯈꯥꯡꯂ ꯉꯝꯗ꯭ꯔꯦꯅ ꯊꯣꯡꯅꯥꯎꯗꯩ ꯂꯪꯊꯣꯔꯛꯄ ꯋꯥꯅꯤꯗ ꯈꯪꯕ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯗꯨꯒꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯁꯨ ꯅꯥꯏꯌꯦ ꯀꯥꯏꯅꯒ ꯇꯧꯗꯦꯕ ꯑꯗꯨꯝ ꯐꯝꯅ ꯃꯣꯏ ꯑꯗꯨꯝ ꯀꯞꯄ ꯂꯩꯕꯩꯁꯦ ꯃꯥꯅ ꯃꯥꯗꯤꯀꯣ ꯆꯩ ꯌꯥꯝ ꯀꯤꯗꯕꯅꯦ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯗ ꯌꯥꯝ ꯐꯨꯔꯛꯄꯒꯤꯀꯣ ꯃꯥꯗꯤ ꯅꯤꯡꯉꯥꯏ ꯇꯧꯃꯜꯂꯦꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯈ꯭ꯋꯥꯏꯗꯩ ꯃꯨꯟꯅꯕ ꯄꯣꯠ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯉꯦ ꯔꯤꯃꯣꯠ
รีโมทจะเริ่มมันอะไรเลยคุยมุ่งมันนุ่งได้เห็นดอกแต่นะคุยอีเต้โบรารีโมทมันเลยเต้ห เอา นัง ด้วย จ้า คันเดิมเป็นอยู่กรงแกมอ่ะ ไปดูดิมวยบ้านที่ใครบุญนำไปได้ลักษมีเลยนะ ค่ะ ไอ้ที่พี่ผู้ปากเองเหรอเจ๊ อ๋อเนี่ยบาร์บี้1 บาท ไอ้มันการ์ตูนผมแบบ การ์ตูนบาร์บี้1 บาทไอ้เนี่ยเชลเลน1 บาทอุจจาระเชลเลนจะเป็นเชลเลนยังไม่บ้าเลยแบบอะไรเนี่ย การ์ตูนเนี่ยว่าจะมี ไอ้เจ้าก่อนเขาจะพูดดุ้งง่ายเดินเนี่ยไอ้ง่ายเดี๋ยวว่าสิปักงั้นเดี๋ยวแบบมีบอกมากันเนี่ยใช่ไหมเจ๊ ไอ้ดูงานดิ ไอ้คลาสกูจะก็กลับทำแบบนี่ก็เสียงวันเงินเลยแบบจะช่วยมันกันจะมีง่ายแบบมีง่ายแบบดีที่ปุ่นที่ว่าสิ่งนั้นจะปุ่นดีเลยนะแบบอันตัวเร็วไอ้ชาทว่ากันน้อยจะทำแบบอะไรถ้าดีว่าสิ่งนั้นเพื่อจะแบบรู้ว่าจำจะพูดนักเรียนชอบพูดอะไรแบบโอ้ยสิ่งนั้นจะมาเดี๋ยวไว้เรียกอะโอ้ยสิ่งนั้นจะมาเดี๋ยวเอาตัวห้ามบอกที่เนี่ยแบบห้ามการกุศลเนี่ยแบบราชินก็นอนเนี่ยแบบ aku bagus kayaknya aku bikin dengan cuma nanti di mulut satu gimana ไม่ได้สมัติทำแบบ kan ya อันนั้นมันจะไว้ได้ไอ้ฮักกูรู้สิเนี่ยแบบมาไอ้มิงไงแต่สินาก็คุยไทยนั่นก็เชิญเนี่ยเดี๋ยวนั่นเดี๋ยวนั่นยุ่งนักให้โอชิเนี่ยไปยุ่งนักให้จะกินหนูจะขังเดี๋ยวไปไอ้หนูไอ้จุบุนั่งน่ะใส่ยุ่งนักพวกขังเดี๋ยวพวกตะปานะให้ว่าเขาเกิดสินะเขาไม่ดำสินะไอ้เนี่ยขังดีสิเนี่ยเขากลับสิมีจะนกไปวันเธอแบบนี้มึงกันไอ้จะอะไรจะทว่าสนุกอะไรแบบนั้นตัวบุตรก็ไอ้ที่มีก็นกไปอ่างอ่างไปว่าเขาสุขชัวร์เลยไปด้วยเฮ้ยบ้านที่เห็นจะเนี่ยเขาขันกันมันเนี่ยตัวนั้นมันคุยน้ำปีเดียวเบียดกันมันเบียดกันเนาะ ก็สุขอะไรแต่สุขเดี๋ยวไอ้ก็สุขันเดี๋ยว ขันจะบ้า ก็สุขันเดี๋ยวอ่างอ่างไงอ่างอ่างมันเต็มไปด้วยเอาตัวเนี่ยแล้วแล้วจะฉันน้อยจะทำไอ้น้อยจะทำไอ้น้อยจะอะไรแบบเดี๋ยวคุยไปมาสังไงจ้ะโอ้ใบยุ่มนักให้จะกรีโนสินี่ใบคุยไปทางนี้ไอ้บ้าสิหนูไอ้หนูไอ้ที่เก่าอีนี่สิคุยไปที่ยุ่มนักไอ้หนุ่มเตอปันเดนนะไอ้ตัวมันตันยุ่งสุปันเดบให้เด็กนักเรียนน่ะสุดต้องคุยเลยนะคุยอ่างไงเด็กคุยไปยุ่มนักให้เซอร์เนมนี่สินี่คุยไปไอ้เนาะคุยไปไอ้ตำเถยสมัยเตยคุยเลยนะใช่อ่างไงเดี๋ยวมีในชั้นหลังเนี่ยเบียดอ่างไงเด็กท่านนี่ท่านยำตาเด็กอ่างไงเดี๋ยวจริงๆคุยที่น้าห้องนั่นเป็น Ang kan ni deh dum ay ko problema kan nampun din ay ka dum problema คุย จริงๆ เอาดิจิมามันนะไม่มา คุย มามันนะบิดมามันนะบิด 是就是要的， ดูสิกันหนูยาม 是 ไม่ 就 ตก 是要的。 ยามตกวิ่งนี่ ไอ้ก็บิท่านการจุมันไอ้มือละสาวอยู่บ้าน gobi 有的哎，gobi。 แล้วแบบปีไงจะควายที่พุ่นนั่นก็จะบุมีกาก็รีโมทมันนะรีโมทมันนะขอตั้งแต่ปีนี้ก็ไม่เด้อ 但是gobi啊，gobi啊。 คุยจีน่าตะควายขวดปีกันมาดีมากกับไม่มาเอาปีกันไม่มาเอาปีขวดไปที่คุยอย่างนี้ที่ขวดไปที่คุย gobi gobi 真的。ไม่เลยแต่ดักยามตามันเนี่ย 哎呀，哎，las mis啊，就穿对不对？哎呀，哎我那两块gobi las mis啊，哎我那那么你买 gobi。 คุยรีโมทมันนะแบบเนี่ยแบบไม่หรอก เออเจ๊ต้องมีจ้ะไอ้ก็กำลังเทมครั้งแบบอีวันนี้ขนมคนละส่วนไอ้ต้องเทมด้วยเนี่ยแบบซาปวดคุณดูการเนี่ยซาปวดคุณดื่มเร็วเนี่ยดูพิเศษเทมด้วยเนี่ยมาต้องยาละ asal usah di dunia ini. จะไม่น่าดีคุยกับปังก็โกรธเดี๋ยวงานกันเดี๋ยวคุยเรียนกันทุกอย่าง Aduh, bumi gaje. บ้านคุณเนี่ยบ้านประจำรีโมทมันทำได้ Bumi gaje. Ibang sesaya mahal. Ay na halle bukan. Halle habuan ni sum. Imana bida ung tinari ibang. อายุนั่งจะหิดจะให้บ่เจ้า Halle kan. นั่งจะหิดพี่อยู่เนี่ยจะนั่งบีจะหิดไทยจะไทยจะน้ำให้บุกแม่ Hai hai. ตัวแม่จะให้อะไรบ้างมาจะเขาจะคุยนั่นจะหิดที่ไหนเช่นจะให้เราจะหิดตัวเราตัว24 hours สู้มาบาร์เดย์เช่นมีกี่เดียฟัดเนี่ยบ้างตัวมีกี่เดีย Padu padu le nang tin go. 19พาตัวเลยบุกก่อนเราจะบอกดี18โอ้ยมาเด้ ไม่ก็ใช้จักรสายสิชิงต้องสักตัวเนี่ยงงแม่อันนี้เจ๊ก็ใช้จักรสายชิงไม่ไหว Sum hai quan. ไอ้ 哎呦， นอนทนตัวอีชิง 对对对，一心底心肠说让家来呀。 นี่ให้ถึงเราสุดๆอ้ำชายเนี่ยแบบดูว่าให้เท่ากุมภาพันธ์อีชิงเนี่ยต้องนิ่งวันเนี่ย 那也唔太，哎，心不ทัก呀。心来冇今年冇来。 ไอ้เนี่ยถ้าเคยอีชิงยาวเลย คุยจะใช้ไงชิงปลาทักที 不自己真的自己。ชิงก็ทันทีบ้าเล ไม่ ย จริงdoctor那个已经弄不了的红头还。แม่คุยชิงอย่างหวานเลยคุยชิงเอา
ꯃꯕꯥꯅꯤꯗꯤ ꯏꯁꯤꯡ ꯁꯨꯡꯊꯛ ꯊꯛꯇꯦ ꯑꯗꯨꯗꯤ ꯑꯩꯅ ꯌꯦꯡꯉꯣ ꯃꯌꯥꯝꯁꯨ ꯏꯁꯤꯡ ꯊꯛꯄꯒꯤ ꯏꯁꯤꯡ ꯌꯥꯝ ꯊꯛꯄꯗ ꯐꯩ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐꯇꯤ ꯃꯥꯒꯤ ꯁꯛ ꯃꯥꯏꯊꯣꯡ ꯐꯖꯅꯤꯡꯉꯗꯤ ꯏꯁꯤꯡ ꯊꯛꯄꯤꯔꯣ ꯁꯣꯝ ꯀꯥꯗ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏ ꯏꯁꯤꯡ ꯊꯛꯇꯕꯤꯅ ꯑꯗꯣ 이신 다 보자 달래 그냥 머리감 좀 이신 다 보자 수아리거든 이신 사야지 나한테 거야. 사가 사가나가 이신 덕님을 숭랑냥 아두나 누나 이신 거랑 나더비다 아도 뭐이 탁다배 아도 너무 일들 아주 뭐 탁다배 아도 봐 하면은 까이거 한 누가 덕님도 아도 탁는데 하봐 너무도 탁대 하봐 아도니다 아 진짜 그냥 거의 머리집은 누가이고 그냥 와칼데 빵통도록바 빵님 시하거든 아도 와칼 머리 잘 짝사보다 짝수로 생도래 상 짝수 얌얌 짝을 로이도래 짜예 내 샤비 짝 얌자비 용 짝사비 짝사비 용 짝사비 답답 짝수로 꼴타래 헤이딩가 자연 탈라옵니다. 뭐에 뭐만 가라 사비는. 이거 뿌듯하단 근데 아 그거 안 자요 아, 하지 뭐 더와이 농할 때는 고비 탈링하네 많이 물려 싸요. 싸. 고비 탈링하네 뭐 마마. 정말 지장가 감 정말 왜 코면 나서 그거. 나띠에 아이는 고비 고니가 언니 이 완전 매일 좀 잘해 뭐좀 한다 진짜 싸움나서 찡맨 때 받는 수 많이 건드는 그래서 알 건데 뭐 아니야 그래 그런데 뭐야 그냥 ai sắp chị, thôi ai cứ mini một đứa quả hai rồi, chứ hay còn mà chụp về màn lẹ, còn hôm đấy chụp về màn lẹ đúng hai bạn, màn mới tạm kì, hoàng giờ mình ạ, cái số khăn này đây đi, ngam ai quả, ai dùng máy hai bộ rồi, ai chơi hình này chơi số hai để hai đi, màn thật ra để cốt để hai cái quăng nó đầu đỡ đỡ đến tận lẹ bạn, nhưng đúng khăn nhưng mà khăn giờ rồi, đang chơi còn mà hai cái còn hôm đấy hai cái ăn đúng hai giờ này vậy, không bà là này cái hôm một điều quả, ꯍꯣꯏ ꯆꯍꯤ ꯔꯣꯞ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯆꯍꯤ ꯌꯥꯝ ꯂꯣꯠꯅꯔꯦꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯅꯅꯦ ꯃꯣꯏ ꯊꯥꯖꯜꯂꯤꯁꯦ ꯅꯠꯇ꯭ꯔꯒ ꯀꯨꯊꯤ ꯑꯣꯏꯅ ꯄꯨꯊꯣꯔꯛꯑꯁꯤꯔꯥ ꯀꯨꯊꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯥꯒ ꯂꯨꯍꯣꯡꯕꯒꯤ ꯑꯃ ꯀꯩꯅꯣꯗꯣ ꯂꯨꯍꯣꯡꯕꯒꯤ ꯆꯍꯤ ꯄꯨꯊꯣꯔꯛꯑꯗꯤ ꯑꯩꯈꯣꯏ ꯆꯦ ꯊꯥꯖꯜꯂꯤꯁꯦ ꯃꯥꯁꯦ ꯄꯨꯜꯂꯀꯥꯟ ꯈꯪꯅꯦꯕ ꯑꯉꯥꯡ ꯃꯆꯥ ꯇꯧꯅꯦꯕ ꯋꯥ ꯉꯥꯡꯕ ꯂꯣꯟ ꯁꯨꯗꯕ ꯑꯗꯨꯅꯦ ꯋꯥ ꯉꯥꯡꯕ ꯐꯖꯅ ꯍꯩꯇ꯭ꯔꯤꯕꯅꯦ ꯅꯣꯏ ꯄꯨꯜꯂꯀꯥꯟ ꯈꯪꯅꯦ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯅꯦ ꯋꯥ ꯂꯩꯁꯦ ꯑꯩꯈꯣꯏꯁꯦꯀꯣ ꯍꯥꯟꯅ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏꯁꯦ ꯋꯥ ꯉꯥꯡꯕꯁꯦ ꯈꯤꯇꯪ ꯐꯖꯅ ꯍꯥꯏꯕ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯔ ꯂꯣꯟ ꯁꯨꯗꯦꯕꯀꯣ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯍꯩꯕ ꯋꯥꯠꯂꯦꯕ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯛꯄꯒꯤꯀꯣ ꯑꯗꯨꯝ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯃꯣꯏꯒꯤ ꯅꯥꯒꯥꯃꯤꯁꯇꯨꯒ ꯏꯪꯂꯤꯁꯀ ꯑꯗꯨꯝ ꯉꯥꯡꯉꯛꯑꯦꯕ ꯑꯩꯈꯣꯏꯗꯣ ꯑꯗꯨꯅ ꯃꯩꯇꯩꯔꯣꯟꯁꯦ ꯄꯥꯛ ꯉꯥꯡꯉꯛꯇꯕ ꯆꯥꯛ ꯆꯥꯔꯕ ꯑꯝꯇ ꯍꯥꯏꯔꯣꯅꯦ ꯍꯩꯕꯅꯤꯅꯦ ꯆꯥꯛ ꯆꯥꯔꯕ ꯅꯥꯒꯥꯃꯤꯁꯇꯔꯣ ꯕꯠ ꯈꯥꯏꯁꯦ ꯂꯥꯛꯑꯦ ꯃꯥ ꯈꯥꯏꯁꯦꯗꯤ ꯆꯥꯛꯑꯦ ꯍꯥꯏꯕ ꯕꯠ ꯈꯥꯏꯁꯦꯅ ꯅꯥꯏ ꯍꯥꯏꯕ ꯑꯩ ꯆꯥꯛ ꯆꯥꯔꯕ ꯆꯥꯗ꯭ꯔꯤꯕꯅ ꯍꯥꯏꯕꯅꯦ ꯆꯠꯄꯔꯣ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯁꯦ ꯕꯠ ꯑꯩ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯕꯅꯦ ꯀꯣꯏꯁꯟ ꯍꯥꯏꯕꯅꯦ ꯕꯠ ꯈꯥꯏꯁꯦ ꯍꯥꯏꯕꯗꯤ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯇꯣꯏꯅꯦ ꯕꯠ ꯈꯥꯏꯁꯦ ꯍꯥꯏꯕ ꯑꯗꯨ ꯈꯥꯏꯁꯦ ꯑꯗꯩꯗꯤ ꯆꯥꯗ꯭ꯔꯦꯅ ꯈꯥ ꯅꯥꯏ ꯀꯩꯗꯧꯔꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯤ ꯀꯨꯔꯤꯌꯥꯁꯦ ꯌꯥꯝ ꯅꯥꯒꯥꯃꯤꯁꯅꯦꯀꯣ ꯀꯩꯗꯧꯔꯤꯅ ꯀꯤ ꯀꯨꯔꯤꯌꯥꯁꯦ ꯑꯗꯨꯗꯩ ꯅꯥꯒꯥꯃꯤꯁꯇꯤ ꯍꯤꯟꯗꯤꯒ ꯃꯥꯟꯅꯩꯗ ꯈꯔ ꯈꯔꯗꯪꯅꯦ ꯍꯤꯟꯗꯤ ꯑꯣꯟꯅꯩ ꯉꯥꯛ ꯃꯥꯟꯅꯕꯅꯦꯕ ꯀꯩꯅꯣ ꯇꯦꯡꯉꯤ ꯄꯨꯈꯝꯁꯦ ꯆꯥꯛꯁꯤꯗ ꯌꯥꯝ ꯆꯥꯛꯈꯜꯂꯦ ꯇꯦꯡꯁꯦ ꯀꯩꯅꯣ ꯈꯔ ꯇꯦꯡꯁꯦ ꯑꯁ ꯀꯩꯅꯣ ꯄꯨꯌꯥ ꯑꯩꯁꯨ ꯕꯣꯈꯥꯏ ꯆꯥꯛꯁꯦ ꯌꯥꯝꯕꯅꯦ ꯆꯥꯒꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅꯀꯣ ꯅꯥꯒꯥꯂꯦꯟꯗꯒꯤ ꯍꯜꯂꯛꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ ꯀꯩꯅꯣ ꯀꯥꯏꯕ 7 ꯀꯥꯏꯕ ꯑꯗ ꯃꯅꯤꯄꯨꯔꯤꯗ 50 ꯃꯉꯣꯟꯗ 1 ꯐꯪꯉꯤ ꯋꯥ ꯅꯩꯔꯦ ꯅꯠꯇꯦꯅꯦ ꯄꯥꯕ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯣ ꯄꯥꯕ ꯏꯕ ꯑꯝꯇ ꯊꯣꯛꯇꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏ ꯀꯣꯛ ꯁꯝ ꯂꯥꯏꯃꯤꯕ ꯃꯤꯗꯤ ꯀꯣꯛ ꯁꯝ ꯂꯥꯏꯃꯤꯗ ꯁꯝꯅꯕ ꯐꯥꯎ ꯍꯩꯔꯕꯅꯦ ꯑꯩ ꯁꯣꯝꯗ ꯀꯣꯛ ꯁꯝ ꯂꯥꯏꯃꯤꯠ ꯑꯩꯁꯦ ꯃꯁꯛ ꯐꯥꯎ ꯈꯪꯗꯕ ꯍꯥꯏꯁꯦ ꯑꯩꯗꯤ ꯀ꯭ꯂꯥꯁ ꯀꯣꯛ ꯁꯝ ꯂꯥꯏꯃꯤꯠ ꯃꯁꯛ ꯐꯥꯎ ꯈꯪꯗꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁ ꯇꯧꯔꯝꯃꯤꯅꯦ ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯆꯥꯡꯁꯦ ꯆꯦꯁ ꯇꯧꯕ ꯄꯥꯕ ꯁꯨꯡꯍꯩ ꯍꯩꯇ꯭ꯔꯕꯅꯤ ꯀꯩꯅꯣ ꯑꯩꯁꯦ ꯑꯗꯣ ꯑꯩ ꯀꯣꯛ ꯁꯝ ꯂꯥꯏꯃꯤꯠꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯇꯥꯛꯄꯤꯈꯤꯕꯁꯦ ꯑꯩꯈꯣꯏ ꯆꯦꯕꯦꯝꯅ ꯇꯥꯛꯄꯤꯈꯤꯀꯣ ꯑꯩ ꯁꯤꯗ ꯂꯥꯛꯄꯗ ꯆꯦꯕꯦꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯇꯥꯛꯄꯤꯈꯤꯕꯀꯣ ꯑꯗꯨꯗ ꯑꯩꯁꯦ ꯀꯣꯛ ꯁꯝ ꯂꯥꯏꯃꯤꯠꯁꯦ ꯄꯥꯕ ꯍꯩꯔꯦ ꯀ꯭ꯂꯥꯁ 4 ꯐꯥꯎꯁꯦ ꯐꯖꯅ ꯍꯩꯇ꯭ꯔꯦ ꯀꯣꯏꯁꯟ ꯑꯟꯁꯔ ꯑꯣꯖꯥꯅ ꯑꯗꯨꯝ ꯍꯪꯉꯤ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯗꯨꯝ ꯂꯦꯞꯄꯦ ꯑꯩꯁꯨ ꯂꯦꯞꯄꯦ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯥꯁ 7 ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯀꯣꯏꯁꯟ ꯑꯟꯁꯔ ꯇꯥꯛꯄ ꯃꯇꯝꯅꯦ ꯑꯗꯨꯗ ꯑꯝꯇ ꯄꯥꯊꯣꯛꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁ 5ꯇꯒꯤ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯣ ꯃꯤ ꯃꯥꯡꯗꯒ ꯂꯦꯞ ꯏꯀꯥꯏꯕꯗꯣ ꯑꯣꯏꯌꯦꯕ ꯑꯇꯩꯗꯗꯤ ꯑꯗꯨꯝ ꯉꯝꯃꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯩꯁꯦ ꯁꯤꯗꯗꯤ ꯉꯝꯅꯕꯗꯤ ꯍꯣꯠꯅꯒꯦꯅꯗꯤ ꯈꯟꯈꯤꯕ ꯑꯗꯨꯗꯩ ꯍꯣꯠꯅꯕꯗ ꯑꯩ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯕꯥꯅ ꯑꯩꯁꯦ ꯐꯦꯜ ꯑꯣꯏꯔꯅꯤꯅ ꯐꯥꯏꯅꯦꯜꯗ ꯃꯅꯤꯄꯨꯔꯤꯗ ꯐꯦꯜ ꯑꯣꯏꯔꯗꯤ ꯀ꯭ꯂꯥꯁ ꯍꯟꯊꯔꯅꯤ ꯄꯥꯈꯠꯇꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 3ꯗ ꯇ꯭ꯌꯨꯁꯟ ꯊꯥꯏꯌꯦꯕ ꯑꯩꯗꯣ ꯊꯥ ꯑꯃ 2 ꯊꯥꯕꯅꯤꯅꯦ
ꯑꯗꯨꯒꯤ ꯍꯩꯈꯤꯕꯅꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔꯤꯁꯦ ꯋꯦ ꯃꯁꯥꯗꯤ ꯉꯝꯗ꯭ꯔꯦ ꯑꯩ ꯃꯌꯥꯝ ꯆꯥꯏ ꯄꯣꯈꯥꯏ ꯆꯥꯏ ꯑꯗꯣ ꯃꯤꯅ ꯑꯩꯈꯣꯏꯗꯣ ꯌꯥꯝ ꯃꯣꯠꯂꯦ ꯍꯥꯏꯅꯤ ꯏꯁꯤꯡ ꯑꯝꯇ ꯀꯟꯕꯤꯌꯣ. ꯆꯥꯁꯜꯂꯛꯁꯦ ꯆꯟꯅꯩꯅꯕꯩ ꯇꯥꯏꯞ ꯇꯧꯕ꯭ꯔꯥ ꯆꯠꯅꯩꯅꯔꯦ ꯍꯥꯏꯕ ꯑꯩ ꯄꯨꯛ ꯄꯣꯈꯥꯏꯗꯣꯔꯦ ꯂꯦꯡꯉꯝꯗꯦ. ꯑꯉꯥꯡ ꯃꯆꯥ ꯆꯥꯕꯁꯦ ꯃꯉꯥꯏꯔꯦ ꯂꯩꯁꯥꯕꯤꯗꯤ ꯗꯕꯜ ꯐꯥꯔꯦꯅ ꯍꯥꯏꯔꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯝꯇ ꯈꯨꯖꯥꯏ ꯃꯔꯨ ꯊꯛꯄꯕꯨ ꯑꯝꯇ ꯌꯣꯡꯆꯥꯛꯃꯔꯨ ꯅꯪ ꯂꯣꯏ ꯆꯥꯊꯣꯛꯑꯕ ꯑꯝꯇ ꯑꯅꯤꯗ ꯑꯅꯤꯗ ꯉꯥꯏꯔꯕ ꯕꯥ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯕꯤ ꯊꯝꯕꯤꯈ꯭ꯔꯣ ꯊꯝꯕꯤꯈ꯭ꯔꯣ खितंग चाहिए खितंग नालम सीजे होरेन कमेंट बीट कमेंट याम लाको नुंगाइदेबा चाबदा खरा चादेना ai khalau ni kanal लक्ष्मी खन नंग जगह में नासल ओमता ai law na du da लेमन जगह नंग जगह मोट पे आइजु मोट पा माले yes do tai na le lasmi akhoi sarna wari mi ligiba nupa man kan da wai tar masi hainu sa sa amma mai mane manasi maru sum thada asma haba as nang ki fadan sa he ba na ha kwa tar nupa sa man sa ga nupa sa ka mi mang ja as ba ka khale kai kan no na kai hai se gena ale ai di tabu tari do bai di maru su am ti yaw de bai di maru su yaw yo la sabi brand hai ba ne ma na ka gi ko share ma le ba mami panse ba is palo kai no share lo kai da ba kasu kai share mami ba mo da ga ka da Sarjoni ka ubam le ko Bishnupur gi hai na sa Bishnupur de ya for de is wow Sarjam phai aina class 7 dai na 10 bok tabak pa kaino ne ba takpirak ba class 8 dai na 10 baw ne ba ado class 8 dai class 7 ai na tuition oi ba class 9 dai na 10 baw na coaching more Sarjoni di pusi ka ngom re sorry Sarjoni moi chipi na yam tau dai ne Sargi kai no no ko ngamde puri thana na ma tong ne ma Kita iro bitale Sperane ai kai ma pile je kari na ba Siga ai ba ko blind se bodo iching tang ni ai yong sa ko tha le do sa he ko ji kai am na sa thong loi kai mina na ri si sai sai bi sai ham ta mi na de ne ata ya bu ba oi ba shi ni ko sa ning bai sa ba ni kai ꯍꯣꯏ ꯍꯥꯏꯗꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅꯔꯅꯤ ꯃꯨꯛꯕꯥꯡꯗꯤ ꯆꯤꯁꯦ ꯆꯥꯕ ꯌꯥꯔꯣꯏ ꯐꯖꯅ ꯇꯧꯔ ꯆꯥꯔꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅꯁꯨ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯣꯅ ꯅꯥꯜꯂꯦ ꯈꯔꯕꯨ ꯂꯦꯝꯃꯦ ꯅꯥꯜꯂꯦ ꯅꯥꯜꯂꯦ lebu lemon ni sa am du ko mi di plate ha pai thom bra plate tu sai ta nem tha ko phul ni ga senga chu bu si da ba video si du da pi e senga se bu ku ja ku si ngo da senga da do khoi mai hu ma ro cha ngani si senga ji oi da hoi de thom ba ya da nong ga krong rang ai scared ni ki Vai đi. Mà đừng để đừng khổ ghế đây. Thằng nào thế? Nông có nghe thằng nào thế? Ra đây. Phụ cầm tùy. Thế là gì nào? Thế là gì sao bây giờ? Thế là gì cái sao bây giờ? Sư phụ cái cái gì mà đi đi cái. À, mình còn tới tí này rồi đấy. Mà tôi đi thì mất gì cái nữa sao thôi rồi. Tôi mà chín rau. Ôi, bụng thật là đi. Yeah, chị cần phải chịu được bây giờ rồi. ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯨꯛꯕꯥꯡꯁꯨ ꯐꯟ ꯇꯧꯖꯈ꯭ꯔꯦ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯈꯔꯒ ꯑꯗꯨꯝ ꯁꯥꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯩ ꯊꯥꯒꯠꯂꯛꯇꯣꯏꯅꯣꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯛꯇ ꯇꯧꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯀꯩ ꯀꯟꯇꯦꯟ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯗ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ 20Kꯁꯦ ꯍꯣꯜꯂꯁꯤ ꯃꯌꯥꯝ ꯌꯧꯗꯣꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ 20K ꯌꯧꯔꯁꯦ ꯑꯗꯨꯒ ꯒꯤꯞ ꯑꯋꯦꯗꯤ ꯃꯌꯥꯝ 50K ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯈꯔ ꯆꯥꯎꯅ ꯇꯧꯒꯦꯕꯀꯣ ꯁꯨꯝ ꯄꯤꯛꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯝꯗ ꯑꯩꯅ ꯄꯤꯕꯗꯣ ꯒꯤꯞ ꯑꯋꯦ ꯇꯧꯔꯦꯅ ꯄꯤꯔꯒ ꯍꯥꯏꯗꯤ ꯑꯄꯤꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯣ ꯈꯤꯇꯪꯁꯨ ꯆꯥꯎꯅ ꯇꯧꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ 50Kꯗ ꯑꯣꯏꯅ ꯒꯤꯞ ꯑꯋꯦꯗꯤ 50Kꯗ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ 50Kꯁꯨ ꯁꯠ ꯌꯧꯔꯛꯅꯕ ꯃꯌꯥꯝ 20Kꯁꯦ ꯍꯥꯟꯅ ꯌꯧꯍꯟꯕꯤꯔꯣꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯇꯧꯔꯁꯤ ꯂꯥꯎ ꯈꯨꯠ ꯑꯣꯏꯅ ꯇꯧꯔꯁꯦ
mẹ cứ khuất đi qua khuất đi là giải hội 1 2 3 bye